Senapati District Chief Minister Nongthombam Birena Development Project Kayagi Ure Uyung Tambagi Thauram Pangthokpada Saruk Yakre. Senapati Public Ground the Pangthokiba Thauram Aduda Minister Govindas Konthokjam Minister Letpau Haukip Amadi Mayang Imphal MLA Kongkham Robindro Hill Area Committee gi Chairman Dingdanglung Kangmai Amadi Maru Oiba Miyoy Kayana Saruk Yaki. Senapati gi Deputy Commissioner IAS Mahesh Hiralal Chaudhary na welcome address piki. Hauzi langak pairiba BJP na Ching amadi tampak anibu thong manana chawkhananaba hotnabi damak Chief Minister Nongthombam Biren bu wangang loi kayana thagat pafongdok nakhi thoram aduda Chief Minister Nongthombam Birena tongan ba project ki maikhum hangdoktuna ure uyung tamki Chief Minister Nongthombam Birena ain gi wangmada Manipur da changsilakpa immigrant sing takthokpa ngamnanaba yumthong khuding changduna survey tawragani hairi Manipur da lepa laitana changsilakliba immigrant sing asina state asibu mipainingai ohelle amadi masina state khaktana tana national security da su singnaba oiri maram aduna khudakta thingnanaba thabak paikhatpagi mathau tare hairi wafam asi Chief Minister na Bangladesh tagi immigrant amabu inner line permit verification drive chathabada anira khana fakhibagi thodok matungda phongdokhibani hairiba ain gi wangmada Bangladesh tagi lakhiba miyoi asibu Lilong police na Thobal district ki manung chana leiba Lilong Kaithel gi scrap dealer dukan amadagi fakhibani faraba miyoi aduki maming Muhammad Ramjan Ali chehi kunthra manga apokpa MD Jalaluddin Laifam Bangladesh ki Piali Mari dagini Ramjan Ali na phongdoropagi matung ina mahak English ngani supna kun mathoi gi April 18 da invalid passport sizinabagi maralda police na fakhiba laikre hairi mahaki passport adugi chatnaba yaba matam English ngani supna 13 ta loikhirbani hairi lamdam asida thong asiga manaba miyoi kaya fakhiba laikre Central Board of Secondary Education CBSE na 13 suba Central Teacher Eligibility Test CTET online ki khuthang da pangthok lagani hairi Chaliba chahi asigi December tha amadi mathang chahi English ngani gi supna kulumdoi gi January tha da pangthok ka doriba online examination asigi tang candidate sing gi admit card ta tharakani hairi CBSE na thadorokpa press release amagi matung inna online da application thajan bagi numit chaliba tha asigi October gi tang 13 dagi hauduna mathang tha November gi 13 da form thajan bagi aroiba numit oigani Exam asibu thanana basem sariba candidate singna official website www.ctet.nic.in da thajalakpa yagani hairi Haukiba pung kunmari da India da nauna miyoi lising ani chamaga 18 COVID positive oire laikhidaba mi ki masing na tarani fagalakpagi chang chada marfutara nipan ga 10.3 oiri apun ba confirm case na koti mari lakh nifu taruk lising kunthra nipan chatru kunthra taruk yaukhre active case na lising kun manga supna kunthra taret ni laina asina maram oraga laikhidaba mi gi masing na lakh manga lising kunipan chama panyankhai humdoi ni laina asidagi naba faduna discharge tawkiba mi gi masing na koti mari lakh nifu lising marfu mari chatruk nifu tarukni laina asidagi ngakthoknana ba vaccine kapthokiba apunba migi masingna koti chani 18 lakh yankhai lising marfu 13 chamnga hudra mari henkhre malem ke oina covid laitana khwaidigi na sokalaba leibak singgi manungda USA na ahan ba India na ani shubuda amadi France na ahom shubuda leiri awang nongpok state ki oina Assam na ahan ba Mizoram na ani shubu amadi Manipur na ahom shubuda leiri